Ngarang numidang yum sabagi thabak tawminaba jugali amana mystery ama single barrel nongmaina kaplaga hatoklamle hairi. Thawdo adugi matangda police tagi fangba pawmana hai thawdo adu ngarang numidang pung 9 rom tarakpa duwaida Bishnupur police station na konba upokpi mamang Santipurda thokibani. Thawdo adu da laikidraba miyoi adudi Santipur ward number 2 dagi nongmaitem Sangita gi mapuroiba Suresh Sahu chahi nifuhumdoini. Suresh pu nongmaina kaptuna hatki hairiba miyoi aduna ningthokong ward number 2 dagi haujingna Santipur khulda laiba Sijagu Mayum Biren chahi Yankai Mari apokba SH Bihari kawi hairi. Biren amasung Suresh Sahu asi ngarang karigumba wahau kharadagi ningai sangtanaki hairi. Maduda Birena Suresh Sahu bu ngarang numidang pung 9 rom tarakpa duwaida single barrel nongmaina mathabakta kapkibani. Thawdo adu hek thokpaga Suresh Sahu Bishnupurgi district hospital da pukhatuna laikanaki. Adumakpu Suresh ka hena thokpadagi hospital yorakpada laikidabani. Suresh Sahu gi thawai yaudraba hakchang adu postmortem taunabagidama Rims hospital da pukra haina pausana makha tarakli.